모모 나까지 잘리봐 아니 그래 짜고야 그래 뭔가 많이 좀 되지 에이 싫어게 해도 돼 까이기는 임마 계속 먹으면 이거 안 말해 이제 시절에 까이기는 또 이제 어디로 타미요 까이데 당연히 봐 이제 해봐 이제 ꯁꯤꯒꯨꯝꯕ ꯁꯦꯟꯗꯜꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯇꯣꯡꯕ ꯌꯥꯗꯦꯕ ꯄ꯭ꯂꯦꯟ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯗꯣꯏꯅꯦ ꯁꯤ ꯈꯣꯡꯁꯤꯗ ꯍꯥꯎ ꯍꯥꯞꯆꯟꯗꯣꯏꯅꯦ ꯙꯅꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦ ꯑꯩꯁꯦ ꯑꯕꯨꯡꯉꯣꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯥꯝ ꯂꯥꯡꯉꯦꯕ ꯏꯃꯥꯁꯨ ꯂꯩꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯇꯣꯏꯅꯦꯕ ꯑꯗꯩꯗ ꯁꯤꯁꯦ ꯑꯩꯅ ꯁꯦꯟꯗꯜ ꯀꯥꯞꯄꯩꯁꯦ ꯀꯩꯁꯨꯝꯇ ꯅꯠꯇꯦ ꯁꯤꯁꯦ ꯑꯩ ꯕꯥꯔꯗꯦꯗ ꯏꯆꯥꯇꯣꯝꯕꯤꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕꯤꯕ ꯒꯤꯐꯅꯦ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯇꯧꯔꯤꯅꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤ ꯄꯨꯡ ꯃꯝꯃꯒ ꯂꯩꯔꯤ ꯍꯧꯒꯠꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10:30ꯗꯤ ꯇꯥꯔꯦꯕ ꯑꯗꯣ ꯄꯨꯡ 10:30 ꯇꯥꯔꯦ ꯆꯥꯛ ꯆꯥꯅꯔꯕ ꯅꯣꯏꯕꯨ ꯆꯥꯟꯅꯗ꯭ꯔꯤ ꯏꯃꯥ ꯍꯧꯒꯠꯇ꯭ꯔꯤ ꯃꯣꯃꯣ ꯏꯃꯥ ꯀꯣꯡ ꯉꯥꯎꯋꯦ ꯂꯥꯛꯑꯣ ꯑꯩ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯃꯌꯥꯝ ꯂꯣꯏ ꯂꯩꯗꯣꯏꯅꯤꯅ ꯙꯅꯤ ꯍꯣꯏꯗ ꯃꯣꯏꯗꯤ ꯈꯔ ꯌꯥꯝ ꯆꯤꯛꯑꯦ ꯃꯤ ꯆꯤꯛꯑꯦꯕ ꯑꯗꯨꯗ ꯑꯕꯨꯡꯉꯣꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯃꯦꯠꯁ ꯊꯣꯛꯑꯦ ꯑꯔꯥꯡꯕ ꯃꯔꯛꯁꯤꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯣꯛ ꯉꯥꯎꯋꯤ ꯑꯁ ꯑꯩꯁꯨ ꯉꯔꯥꯡ ꯀꯣꯛ ꯉꯥꯎꯗꯅꯅꯦ ꯑꯕꯨꯡꯉꯣꯒ ꯕꯦꯝꯃꯒꯅ ꯂꯥꯛꯅꯩꯌꯦ ꯑꯗꯨ ꯈꯨꯠꯁꯦ ꯁꯤꯗ ꯂꯣꯏ ꯄꯥꯏꯕ ꯀꯣꯛ ꯉꯥꯎ ꯑꯅꯥꯕ ꯑꯃ ꯖꯒꯥꯗꯣ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤꯒꯤꯅꯦ ꯈꯨꯅꯝ ꯈꯨꯕꯥꯛꯁꯤꯒꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯦꯠꯂꯒ ꯑꯅꯥꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯃꯦꯠꯄ ꯑꯗꯣ ꯑꯩꯅ ꯈꯔ ꯐꯈꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯣꯛ ꯉꯥꯎꯋꯦꯗ ꯍꯥꯏꯕꯅꯤ ꯉꯥꯎꯔꯤꯔꯥ ꯉꯥꯎꯗ꯭ꯔꯤꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯙꯅꯤ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯩꯅꯣꯒ ꯌꯦꯡꯉꯨ ꯗꯥꯏꯄꯔꯁꯦ ꯌꯥꯝ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯆꯣꯠꯂꯗꯤ ꯂꯧꯊꯣꯛꯄꯤꯔꯣ ꯙꯅꯦꯕꯨ ꯂꯩꯔꯛꯀꯗ꯭ꯔꯣ ꯂꯩꯌꯦ ꯐꯣꯟ ꯇꯧꯅꯔꯕꯅꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯂꯥꯛꯑꯣꯅ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ ꯅꯪ ꯆꯠꯇꯣꯏꯔꯣ ꯑꯩ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯔꯝꯃꯣ ꯑꯩ ꯁꯣꯜꯂꯦꯕ ꯍꯣꯏ ꯙꯅꯦ ꯂꯥꯛꯀꯅꯤ ꯏꯃꯥꯒꯤꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯙꯅꯦ ꯂꯥꯛꯀꯅꯤꯕ ꯑꯩꯗꯤ ꯁꯨꯝ ꯆꯠꯇꯣꯏꯅꯦꯕ ꯃꯣꯏꯗꯤ ꯏꯆꯤꯛ ꯆꯤꯛꯄꯅꯤꯅꯅꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯠꯇꯣꯏꯅꯦ ꯌꯥꯝ ꯋꯥꯏꯗ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯚꯥꯔ ꯄꯨꯕꯁꯦ ꯑꯁ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯗꯅ ꯅꯥꯔꯤꯅꯦ ꯋꯥꯈꯜꯁꯦ ꯅꯪꯁꯨ ꯀꯣꯛ ꯉꯥꯎꯕꯣꯏ ꯉꯥꯎꯔꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯉꯥꯎꯔꯤꯅꯦ ꯍꯧꯖꯤꯛ ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯛ ꯉꯥꯎꯗꯅ ꯑꯦꯂꯣꯕꯦꯔꯥ ꯊꯣꯝꯕꯤꯌꯣ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯏꯕꯦꯝ ꯑꯩꯈꯣꯏꯗꯅꯤ ꯑꯩꯈꯣꯏ ꯃꯌꯨꯝ ꯌꯧꯔꯦ ꯃꯣꯏꯗꯤ ꯂꯩꯁꯦ ꯀꯌꯥ ꯐꯖꯅ ꯊꯥꯏꯅꯣ ꯇꯤꯜꯍꯧꯒꯁꯦ ꯈꯨꯐ ꯑꯃꯅꯤ ꯁꯤꯒꯤꯁꯦ ꯑꯩ ꯍꯣꯡꯗꯣꯛꯄꯗꯅꯦ ꯁꯥꯠꯂꯛꯇ꯭ꯔꯤꯌꯦ ꯁꯤꯒꯤ ꯂꯩꯒꯁꯦ ꯃꯥꯅ ꯄꯤꯔꯛꯄꯅꯦꯕ ꯐꯖꯩ ꯌꯥꯝꯅ ꯇꯧꯔꯣ ꯑꯩꯁꯦ ꯑꯣꯛꯇꯣꯗ ꯂꯥꯛꯄꯅꯦꯕ ꯀ꯭ꯔꯦꯛ ꯆꯨꯔꯤꯕ ꯚꯔꯥ ꯄꯤꯗꯅ ꯆꯠꯈ꯭ꯔꯕ ꯑꯣꯇꯣꯗꯣ ꯅꯪꯊꯣꯔꯛꯏ ꯇꯝ ꯂꯥꯛꯀꯦ ꯇꯝ ꯀ꯭ꯔꯦꯛ ꯆꯨꯔꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯕꯗ ꯃꯥ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯑꯗꯣ ꯂꯣꯃꯥꯡꯈꯥ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯕꯣꯔꯥꯗ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯁꯤꯁꯦ ꯀꯩꯅꯣ ꯕꯦꯝꯃ ꯀꯔꯤ ꯑꯩ ꯂꯥꯏꯁꯦ ꯀ꯭ꯔꯦꯛ ꯆꯨꯔꯦ ꯍꯥꯏꯌꯗ꯭ꯔꯥ ꯁꯤꯁꯦ ꯊꯥꯏꯅꯒꯤꯅꯦ ꯑꯩꯉꯣꯟꯗ ꯆꯥꯔꯥ ꯄꯤꯔꯦ ꯊꯥꯔꯅꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯔꯤ ꯅꯪ ꯁꯤꯁꯦ ꯁꯤ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯍꯧꯔꯝꯕꯅꯤ ꯃꯣꯡꯀꯤ ꯇꯦꯜꯗꯣ ꯀꯥꯎꯔꯦꯕ ꯑꯩ ꯀꯣꯕꯤꯒꯁꯦ ꯃꯌꯥꯝꯁꯦ ꯀꯣꯝꯂꯥꯁꯦ ꯇꯦꯛꯊꯒꯩ ꯄꯥꯜꯂꯝꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯇꯌꯥꯔꯗꯒꯁꯦ ꯑꯃꯨꯛ ꯊꯥꯆꯜꯂꯦ ꯃꯥꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯂꯣꯏ ꯁꯨꯅ ꯍꯧꯔꯦ ꯕꯣꯛ ꯆꯣꯏ ꯅꯠꯇ꯭ꯔꯣꯁꯦ ꯁꯤꯅ ꯄꯦꯔꯤꯋꯤꯡꯀꯜ ꯃꯆꯨꯅꯤ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯛꯑꯦ ꯁꯤ ꯐꯖꯗ꯭ꯔꯥ ꯂꯥꯏꯠ ꯄꯤꯡ ꯋꯥꯏꯠ ꯁꯤꯒꯤꯁꯨ ꯐꯖꯩ ꯃꯆꯨꯅꯦ ꯂꯩꯔꯤꯁꯦ ꯑꯩꯗꯣ ꯌꯥꯅꯤ ꯆꯪꯉꯛꯀꯦ ꯀꯩꯅꯣ ꯇꯧꯒꯦ ꯐꯝꯒꯦ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯦ ꯃꯣꯏ ꯇꯦꯡꯀꯤꯁꯦ ꯉꯥ ꯌꯥꯝ ꯂꯩꯕꯅꯦ ꯃꯨꯀꯥ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯑꯣ ꯉꯁꯥꯡꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯁꯦ ꯕꯣꯛꯆꯣꯏꯔꯣ ꯅꯪꯒꯤꯁꯦ ꯕꯣꯛꯆꯣꯏ ꯃꯊꯛꯀꯤꯗꯣ ꯃꯊꯛꯀꯤ ꯕꯣꯛꯆꯣꯏ ꯃꯊꯛꯇꯤ ꯑꯝꯇ ꯀꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯀꯥꯔꯒꯤ ꯉꯝꯅꯕ ꯀꯥꯗꯣꯏꯅꯤ ꯇꯞ ꯇꯞꯅ ꯋꯦꯜꯀꯝ ꯇꯧꯔꯛꯑꯦ ꯇꯨ ꯁꯤꯒꯤꯁꯦ ꯉꯁꯥꯡ ꯁꯤꯅ ꯊꯝꯕꯥꯜ ꯊꯥꯔꯤ ꯊꯝꯕꯥꯜ ꯁꯥꯠꯁꯤ ꯊꯝꯕꯥꯜ ꯐꯖꯅ ꯁꯥꯠꯄꯅꯤ ꯂꯣꯏꯁꯟꯗ꯭ꯔꯤꯗ ꯐꯖꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ
ꯋꯦꯜꯀꯝ ꯇꯧꯔꯦ ꯀꯩ ꯃꯃꯤꯡ ꯑꯃ ꯅꯪꯒꯤ ꯃꯤꯅꯨꯁꯦ ꯍꯥ ꯃꯤꯅꯤ ꯃꯤꯅꯤꯁꯤꯅ ꯄꯨꯁꯟꯕꯤꯔꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯕ ꯃꯥ ꯑꯗꯨꯗꯤ ꯋꯥꯏ ꯐꯥꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯃꯥꯁꯤꯅ ꯏꯪ ꯆꯤꯛꯅ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯃꯣꯠꯁꯦ ꯁꯤꯗ ꯂꯩ ꯄꯥꯏꯒꯦꯅ ꯄꯨꯡꯆꯥꯏ ꯆꯥꯔꯦ ꯂꯤꯟꯊꯣꯏ ꯆꯥ ꯂꯤꯟꯊꯣꯏ ꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯏꯀꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯆꯥ ꯍꯥꯟ ꯆꯥꯊꯣꯛꯗꯅ ꯑꯩ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯇꯦ ꯑꯗ ꯆꯥꯒꯦꯅ ꯆꯥ ꯍꯥꯟ ꯆꯥꯊꯣꯛꯑꯅꯤꯅ ꯍꯤꯡꯒꯣꯜ ꯑꯗꯨꯝ ꯀꯣꯏꯔꯛꯄꯅꯤꯅ ꯁꯤꯒꯤꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤꯁꯦ ꯑꯩ ꯊꯥꯖꯤꯜꯂꯤ ꯕꯣꯛꯁꯇ ꯁꯤꯅ ꯂꯩꯕꯥꯛꯇ ꯈꯣꯞ ꯍꯥꯔ ꯊꯥꯔꯤ ꯃꯥꯅ ꯀꯣꯕꯤ ꯂꯥꯏ ꯀꯠꯂꯦꯅ ꯉꯔꯥꯡ ꯑꯃ ꯂꯩ ꯁꯤ ꯀꯩ ꯃꯆꯨꯅꯣ ꯅꯪꯒꯤꯁꯦ ꯍꯥ ꯀꯩ ꯃꯆꯨꯅꯣꯕ ꯁꯦ ꯀꯔꯤ ꯃꯆꯨꯅꯣꯕ ꯁꯦ ꯍꯧꯔꯤꯁꯦ ꯗ꯭ꯔꯦꯒꯣꯟ ꯑꯣ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯠꯁꯦ ꯅꯪꯒꯤ ꯄꯣꯂꯤꯊꯤꯟ ꯀꯩꯅꯣ ꯇꯧꯕ ꯑꯝꯇ ꯊꯥ ꯌꯥꯗ꯭ꯔꯣ ꯁꯤꯁꯦ ꯀꯩꯅꯣꯒꯤ ꯀꯩꯑꯕ ꯃꯣꯔꯣꯛꯁꯨ ꯊꯥꯔꯦ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯆꯥꯏ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯆꯥꯁꯦ ꯑꯃꯨꯕꯁꯦ ꯀꯩ ꯃꯣꯔꯣꯛꯅꯣ ꯃꯣꯔꯣꯛ ꯊꯥꯔꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯅꯥꯀꯨꯞꯄꯤꯁꯦ ꯐꯖꯔꯦ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯥꯏꯁꯦ ꯅꯥꯀꯨꯞꯄꯤꯒꯤ ꯇꯤꯜꯍꯧꯒ ꯐꯗꯤꯒꯣꯝ ꯃꯥꯗꯤ ꯐꯗꯤꯒꯣꯝꯒꯁꯦ ꯂꯩꯅꯗ꯭ꯔꯦ ꯁꯤꯗꯩ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯩ ꯀꯣꯂꯤ ꯍꯋꯥꯏꯒꯁꯦ ꯂꯥꯏ ꯀꯠꯄꯒꯤ ꯂꯩꯍꯧꯋꯦ ꯍꯣꯔꯦꯟꯗꯤ ꯆꯥꯗꯣꯏꯅꯤ ꯅꯄꯥꯛꯄꯤ ꯌꯥꯝ ꯍꯧꯔꯦ ꯁꯤ ꯁꯅꯥꯔꯩꯁꯦ ꯀꯔꯝꯕ ꯁꯅꯥꯔꯩꯅꯣ ꯁꯧꯒ꯭ꯔꯤ ꯊꯥꯕ ꯍꯧꯔꯦ ꯃꯥꯏꯁꯦ ꯁꯤꯅ ꯍꯪꯒꯥꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏ ꯂꯣꯏꯁꯜꯂꯛꯑꯦ ꯆꯦꯡꯀꯨꯞ ꯍꯧꯔꯦ ꯆꯦꯡꯀꯨꯞꯁꯦ ꯐꯖꯅ ꯍꯧꯍꯜꯂ ꯆꯥ ꯌꯥꯅꯤ ꯍꯪꯒꯥꯝꯁꯤꯒ ꯍꯪꯒꯥꯝ ꯌꯥꯝ ꯐꯖꯔꯦ ꯁꯤ ꯎ ꯃꯣꯔꯣꯛꯂꯣ ꯎ ꯃꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯒꯤ ꯁꯤꯅ ꯀꯔꯤꯕ ꯌꯥꯏꯉꯪ ꯁꯤꯅ ꯌꯥꯏꯉꯪ ꯊꯥꯕꯩꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯕ ꯄꯥꯂꯛꯁꯥꯁꯦ ꯆꯥꯕ ꯌꯥꯕꯅꯤ ꯁꯤꯅ ꯀꯩꯅꯣ ꯒ꯭ꯔꯤꯟ ꯇꯤꯔꯣ ꯒ꯭ꯔꯤꯟ ꯇꯤ ꯑꯧ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯒ꯭ꯔꯤꯟ ꯇꯤ ꯃꯣꯏꯁꯥꯏꯁꯦ ꯂꯣꯏ ꯆꯤꯜꯂꯦ ꯃꯩ ꯃꯊꯪꯗ ꯑꯃ ꯃꯩ ꯃꯊꯪꯗ ꯑꯃ ꯁꯣꯔ ꯍꯣꯟꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯁꯤꯗꯤ ꯃꯣꯏꯁꯦ ꯀꯥꯟꯊꯣꯛꯑ ꯆꯪꯅ ꯌꯥꯔꯦꯗ ꯌꯨꯝ ꯑꯃꯒꯁꯦ ꯃꯣꯏ ꯀꯥꯜꯂ ꯆꯪ ꯌꯥꯔꯦ ꯗ ꯊꯥꯗꯣꯏꯁꯦ ꯁꯤ ꯇꯤꯜꯍꯧ ꯃꯔꯨ ꯑꯆꯧꯕ ꯃꯣꯏꯗꯤ ꯁꯟꯊꯤ ꯑꯀꯪꯕ ꯂꯩꯌꯦ ꯕꯣꯔꯥꯗ ꯂꯨꯄꯥ 200ꯅꯦꯅ ꯁꯤꯒꯤꯁꯦ ꯃꯥꯒꯤꯗꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯂꯤꯟꯊꯣꯏꯒꯤ ꯍꯋꯥꯏ ꯕꯣꯔꯥ ꯐꯖꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯅ ꯌꯦꯂꯥꯡꯒ ꯉꯥ ꯊꯣꯡꯕ ꯑꯃ ꯆꯥꯛ ꯍꯧꯔꯦ ꯃꯁꯥꯡ ꯃꯄꯤꯅꯤ ꯁꯤꯁꯨ ꯃꯁꯥꯡ ꯌꯥꯝ ꯂꯩꯔꯦ ꯉꯁꯥꯏ ꯄꯣꯝꯍꯧꯕꯅꯦ ꯍꯧꯖꯤꯛ ꯐꯖꯅ ꯁꯥꯠꯂꯦ ꯃꯈꯥꯗꯁꯨ ꯑꯄꯣꯝꯕ ꯌꯥꯝ ꯂꯩꯔꯦ ꯃꯥꯁꯦ ꯇꯨꯡꯍꯟꯕꯤ ꯌꯥꯝ ꯂꯩꯕꯅꯦꯕ ꯉꯁꯥꯡꯅ ꯄꯤꯔꯤ ꯄꯤꯔꯤ ꯌꯣꯟꯕꯩ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯨꯝꯕ ꯀꯟꯇꯦꯅꯔꯗꯒ ꯃꯈꯥꯗ ꯊꯥꯖꯤꯜꯂꯤ ꯐꯗꯤꯒꯣꯝꯁꯦ ꯂꯪꯊ꯭ꯔꯩ ꯃꯇꯣꯟꯁꯨ ꯍꯧꯔꯤ ꯀꯕꯣꯛ ꯂꯩ ꯄꯣꯝꯃꯦ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯅ ꯍꯩꯀ꯭ꯔꯨ ꯑꯀꯪꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯎꯕꯅꯤ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯕ ꯁꯤꯗꯒꯤ ꯊꯝꯃꯣ ꯍꯧꯔꯣ ꯑꯗꯨꯏꯁꯨ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯕ ꯅꯪ ꯁꯤ ꯁꯧꯒ꯭ꯔꯤꯁꯦ ꯍꯣꯡꯗꯣꯛꯑꯗꯤ ꯀꯟꯇꯦꯅꯔꯁꯦ ꯄꯤꯛꯄꯅꯤꯅ ꯁꯤ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯊꯣꯛ ꯌꯥꯔꯅꯤ ꯑꯁꯤꯒꯤ ꯍꯥꯟꯅ ꯍꯧꯔꯝꯕꯗꯣ ꯑꯗꯨꯒꯤꯁꯨ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤ ꯐꯖꯔꯅꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯥ ꯆꯥꯕ ꯌꯥꯔꯅꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯨꯁꯤꯗ ꯑꯉꯥꯡ ꯆꯥꯛꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯨꯁꯤꯗ ꯉꯥꯡꯉꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯄꯥꯗꯥꯔꯁꯦ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯛ ꯀꯔꯤ ꯔꯕꯔꯗꯣ ꯑꯃ ꯄꯤꯒꯦꯔꯛꯄ ꯑꯗꯨꯝ ꯔꯕꯔ ꯂꯧꯔꯨꯈꯤꯒꯦ ꯏꯃꯥ ꯁꯝ ꯄꯨꯟꯅꯕ ꯐꯥꯃꯣꯁꯤ ꯂꯩꯕ꯭ꯔꯥ? ꯁꯣꯔꯣꯛꯇ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯁꯣꯔꯣꯛꯇ ꯌꯥꯝ ꯂꯩ
나뭐 아 시계로 제 계기는 또 되지 많이 같이 색깔 아주 이거는 저 하고 있는 자 그냥 그렇게 짜가 이 타고 들어가야지 아 이 타고 들어가야지 mà mua nó coi cho lui vào 아니 그래 짜고 하려 그러면 많이 좀 되지 ấy xí là cái gì vậy cái gì nó mà cái số mà mấy cái mà bớt mà xí này vậy vậy chỗ nè này mấy thằng cái xí đâu đây cái gì nó to cái gì đâu ông tôi lo ông tôi tham yêu không cái gì 당연히 봐 cái gì vậy chứ xí đâu 조금 좀 뭐라 뚝 잘해 아 이만큼 이노 không được cái nào 나 그러네 왜 나게 미워리게 수수레이 돼야 돼 떨어지 지도 아 좀 비려게 이 신뢰를 봐 신래 무시신 탁게 마 cái 우리 뭐 굴려서 살아서 굴려서 이 빨리나까지 잡으라 그래 신비야 되는 거 đi 너도 đâu 하는 요 살로 비려게 xí à rồi thì chân này 아호 chân đây nó tiệp à 잔도 세 ta 자고 chụp cái cha cầu 맞아 굴려서 그래 đây là nhà nhau vậy 뭐가 지나가서 nhà đi 이닥 이자이도 thấy gì đấy à 튀겨 놓고 thi lên cái rồi cái đó nè 라인 차오니 cái này mau mau ha 너 니저 반응 건 이제 police 에 봐 năng 파로 rồi nữa mà 파로 police 에 파로 집에 받으시 왜 내 집에 cái này nó 먹게 police 에 대한 게 이제 짐도 튀기는 라는 이네 좀 콘토코노 ôi bro 콘토코노 mà lo 뭐 콘토코노 cái nào à 뭐 콘토코노 해가 이 police 에 파도 그래 저 진짜 왜 뭐가 좀 토고 이마 누나는 또 민나 레요. 자, 보고 자. 민나 ôi trời 통로 튕겨내면 미마 콘다리 생각하니 봐. ôi này chúng mình có thế là trời cái mà em nó là đó năng là lâu rồi đi bà cái này à cái này là pino 마슬로리 봐. ano làm để ano cả rồi 통로 튕겨내 봐. 다른지 너는 나오야 돼 봐. 나쁘게 비자로게 mấy thùng lâu papa lâu thun nó lâu quá ôi mà cái này con à ôi mai bây giờ cái này bộ hạt cái đồ này lâu mà 아무것도 안 비우대 말한 거. 아이씨 못하래 줘야되나. 아이씨래. 얼마에 배마 이 살래 몸에 암장나나. 아 땀에 좀 속아 누가. 또매. 낭나서. 어영언니 줘야되나. 제가 볼보리지 필요한 잘하게 되지. 그 나쁘지. 보이자도래 이마디. 아주 7월에 보이고. 10월에. 그지 사토면 잘와야 자. 자소자. 잘하게 거두지. 새 낭주 잘하지. 아이디 하지 뚝뚝 꼭 그대로 줘리 이러저던 거. 포문 쪽람라. 응 저는 또 잘해. 자, 하고 보니. 남 하고 봐. hóa lại 시신견들 lại ta bra 따이 tay rồi police mà bàn ra police xem lại bà police ra một con tay cho người mà tu 막 콘토코노 봐 보더라 tay rồi bà bắt sao lùi mà khôi chơi không thôi 이거 잘하게 봐 그것도 봐도 쉬어라 너 보여 thôi 잘해 cái gì nữa nên bà bắt thua cái này 응 khôi chặt là gì lộ rồi gì 잘해 hỏi coi hỏi hỏi ai dùng cái có thông có thiên chân cái có mà cái nào nó nông bù anh muốn đi à mà thì không xem đây này đồ rất là chỗ bên đây mới lại xem như thế tôi dùng gì 또 어디갈래? 가다이는 또 먹어야 돼. 입에 따라 쳐준. 티가다이는 필요 자라게. 자 빨리 kunna 빨리 어디갈래 제제야? 티가 너 간잖아
호주칼레. 아이 칼레. 아티. 아티 좀 칼레. 제가 또 뭐게 그다이는 와 용도 탐비고 뭐다. 제가 알아가 아 복단도 안 자토 탕전기. 잘해주지 에이구지. 절로. 잘로 거든데. 자비로 진짜 자비로 하우대. 얼마가 얼마에 지내지 똥물면 없잖아 이거 하래. 가방 할인한데. 따뜻해. 기자들 아니죠? 또 하래. 자토. 회장. 아이 장인데. 나 이제 또 해야 되나? 남 토가나 뭐? 누구게? 나한테 사. 나도 잘을 또. 아, 맞아. 애기 피도 하나 부려주자. 홍신 비기. 신비는 또 뭐게? 이 시마이 또 먹게 하나 넣는 게 놓시다. 지렁이다. 알지만이 해주세요. 아, 혹시. 까이노 파라게. 혹시. 그제 알게 파야 해. 가만 좀 있으세요. 봉지 시행기 돈만 와야 나 보기. 호이 강해봐도 아이초. 호이 누나 아복도 와간다. 저. 이전매라가 까 있는 선차가. 너와라면 있어. 응. 또 애들아 학교에 시절에 세호 비어 간다고 다 난 나리가 포장 잡고. 잘하죠 lok하게 나도 이거 많이 호텔노. 또 오나마 집에 하겠다 오늘 무슨 말? 가이드 넣지고 호이다. 너 여기 잘해 또 아들 다 그래도 자 잡아봐 이 장인데. 전대 또 비어 뭐 이런 라시드 구두구두구두구두구 제가 그런 게 있나? 세 자토. 뭐면잖아요 아, 아니면 더 할리바 그나는 아니 나 보이지 자토. 진짜 아, 자토. 뭐 짜게 보이지 자토. 방금 대단 소자 해나 저거. 자, 오늘 비자지 보면 뭐 이칸. 자 비로 자 비로 좀 먹게 에이 쿠다 바이란 자토. 싫어 이 하우때 운동 그래 운동 해야 돼. 운동 그래 또 안해 이거 적성이지. 엄마 빼기 너무 찜질을 빼기 너무. 맘배마 찜질을 빼기. 하우때 하우에 하르거네 먹고는 빨리 이건다 그러거든 뭐 강해줘 강하게 something 찜질 빼기. 강디 까오했다 아주 튀겨노. 아주 아고는 사올 거네 이거 튀겨야 돼. 사우노에 있으면 사오니. 싸토버든다 얘는 자토 보면. 아니 지금 그래 주 엄마 오빠를 지금 그래 어제 까지 대봐 라포지 자토 봉장하다 너. 나 보디 그래 너 그래 kunna 빨리. 너 그게 노베디. 10월에 나 해서 짜 초비거든요 자토 봉지는 안 떠먹는 거. 그러면 또 뭐게 상점으로 먹는다 나보 kunna 빨리 자토아. 시절 그시 쫓았잖아요. 가나는 이렇게 되나 그럼. 또 나오래 나오래 맵이만 봉신 뭐 있더래. 봉신 뭐 있더래. 비로 자라게 돼 아이 방문 시험이들이 하나 시험디다 하나 뭐 이거 안 잘리지. 하나 한 자리노 오 신이 뭐는. 다 잘해야지 잘해 하이 하오지 예. 엄마, 아 그러면 너저라 저거도 나 해봐고. 서로가 뭐 이따 카이는 메도 뭐 찜기면 미지가 카이니. 호이 뚜무 카이니 진짜 아까 진짜 뭐? 제가 어쩌먹게 오이 나무자 아이 방문 가라이 시작하면 해봐 난 이거 왜 이러? 강대가 되죠 전화는 나나 문이. 그거야 어디서 이자 타게 더. 하오이네 이거 왜 이러? 하오이 어디 오래 오래.
Ai ora cái phát đi được thằng ấy. 오래. Mà ông ngồi xuống lại thì dạ. Cái này tôi mới biết rồi. Charge. Charge bà. 오지. Thế đi. ngасꯥꯏꯗꯒꯤ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯣ 왜 삐쳐는 소리냐? ꯍꯣꯏ 뭐다 소리야? ꯍꯥꯎ 까리 이놈의 뭐야? 아까나 하이는 판디. ꯇꯅꯝꯕ ꯌꯥꯔꯔꯣꯏ ꯑꯣꯏꯕ ꯏꯃꯥ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯃꯤ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯉꯕ ꯄꯝꯃ ꯄꯨꯖꯒꯗꯅꯤ ꯄꯨꯂꯤꯁ ꯂꯥꯛꯑꯦꯕ ꯆꯤꯟꯊꯤꯕ ꯌꯥꯗꯦꯕ ꯊꯥꯡ ꯑꯃ ꯆꯠꯆꯕ ꯀꯤꯖꯩꯌꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯏꯃꯥ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ 왜 애주기제야? ꯃꯣꯏꯗꯤ ꯅꯣꯡꯃꯩꯒ ꯄꯥꯏ 왜 파문다? ꯅꯣꯡꯃꯩ ꯄꯥꯏꯔꯤꯗꯅ ꯁꯣꯔꯣꯛꯇ ꯂꯥꯛꯑꯦ ꯊꯣꯡ ꯂꯣꯏ ꯊꯤꯡꯖꯤꯜꯂꯤꯁꯦ ꯌꯦꯡꯉꯨꯇꯣ 왜 이제 먹고? ꯑꯗꯨ ꯆꯤꯟꯊꯤꯒꯅꯣꯕ ꯏꯃꯥ 오이마, 오이마 비마. ꯀꯩꯗꯧꯔꯒꯦ 아이 야너 와래 문다 탕비요. ꯅꯪ ꯈꯨꯠꯇ ꯆꯦꯡ ꯄꯥꯏ ꯆꯠꯁꯜꯂꯣ 시부 그이노. ꯂꯐꯣꯏꯅꯤ 제 우til로 만에. ꯂꯐꯣꯏꯅꯤ ꯂꯐꯣꯏ 짜토 짜세. 짜토 진짜로. 아복 짜토 아복이 마치 싸우리간데 에이 비제 짜토하이로. 아우. 짜야지. 아우. 싸우리간데 비제디 마치 당하간데 비제 체 뭐 강해 봐줘. 걔는 비자로지 딴도 오늘 회 짜오려 강간다 ꯄꯨꯡꯗꯤ ꯇꯥꯔꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ ꯈꯔ ꯁꯪꯒꯣꯝꯗꯨꯒ ꯂꯣꯏ ꯊꯛꯈ꯭ꯔꯗꯤ ꯌꯥꯔꯦ 딴도 응 짜야라며 봐. 지 성공 당신들 짱간다 자제 뭐 누가 오는데 홀라가 보면 아두그네 뭐미 암장난네 이제. 응 뭐로 에따 칼배만 이마 두대 두 탁도 응. 꽉하였다 응. 왜 내야래 왜? 응 매비마. 나 잘라 이거. 럭셔머. 이마는 뭐 많이 나 브로 그이너니 이마를 때가 나 봐봐. 지금만 해도 이마디네 살가다 뭐 ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯆꯤꯟ ꯃꯔꯛꯇꯨꯗꯅꯦ ꯏꯃꯥ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯗ ꯃꯊꯛꯇ ꯂꯩꯆꯤꯟ ꯃꯄꯩ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯅꯦ ꯂꯩꯆꯤꯟ ꯃꯄꯩ 다시 땅 구마라 ꯀꯨꯝꯃꯔꯤ 구마는 좀 솔라 시스템 플랫 아마 ꯇꯧꯅꯤ ꯍꯥꯏꯕ 로들이 또 라이 또 밥 먹다. ꯑꯁ ꯑꯁꯤꯒꯤ ꯗꯣꯖꯔꯁꯤ ꯂꯥꯛꯄꯗ ꯀꯤꯖꯥꯅꯤ ꯀꯗꯟ ꯌꯨꯝꯒ ꯂꯩꯕꯥꯛꯀꯁꯦ ꯂꯣꯏ 너들 아마니 ꯂꯥꯛꯑꯦ 까이라이노. 닉도이네 또 아이디 융진 닉 칸디 우디. 인주라 영화에 가다 까. 뚜미나 레이네 뚜미나 도미나 또래지 뚜 그러봐 주. 하나 주. 돌아온 또 나야지. 또 나. 나 짜자시라. 쩔로 정원 도전 야 봐. 정원도 쩔로 태나. 자. 더워 더워 어디 저리고 뭐해? 고죠 뚜뚜뚜 뭐해? 고죠 이만 통디 저리네 또 기다나 난 통디냐 뭐라. 응 봐봐라 어디 또 뭐지? 응 아이 또 매야지. 야 봐. 또 매. 지 탁절나가 뜸지 어이 또 매지야. 지 로이 탁절 오이마. 자 비디오 오이마 이렇게 비마와. 내가 걔가 또 봐. 시juk 갔다 오봐. 아이 아이 말 잡혀 우드라. 뭐래 폴라이. 아무튼 미 like 강나라니나 도 럭토 얼라이 마테 그래. 그래 해놓지나. 야 회의싱들로 처음에 야, 페이스북다 어머. 그러니까 누비나 하나 다가란 말이야. 아니 누비들이 PS 한번 PS 오두전에 빠 뷰 아까프다. 아이 너 미세. 자이비로 깝다 나한테 미 나도 PS. 미두기 유튜브도 락기라디 봐도 아이 유튜브 꾸마다 라디 뭐이죠? 뭐이네. 걔는 또 오담. 헤이레 좀 쏘나. 프로모 또 웨이터 시다 비디오도 임 비디오 홀링 하고담요. 뭐 이렇게. 디오가 아이도 개노. 아드디 듀레 나 바면 그냥 야이라 오 누워라. 이마 아마 스테이너 그딩 아스난디 바이어 살레나 난디 바이어 살레나 부지다 마네 마이 타. 희야래 뭐해? 미나 베마네 미네 양놈 시루 이마 불리사이 뭐니? 또 먹었다 아. 또세 비로 짜게지. 또또 티바닝 해봐네. 마치바니에 세 어, 망 티바닝. 하이만 잘. 사디 하이 아시나 람바다 레박세 다르니 예바 하웨. 그럼. 시도를 같은 놀라기도 하고. 오래들이. 잘로 tindo로 저로 내용다. 아, 오이마. 아이 하토비에 몸에 앞장다 이마. 나나는 이마 칸데 이마 가이래. 이마데 아 소라렌다 아주 어디 트라렌다는 바이자래 쳐드나. 스파이기는 아, 소지가 에로플레인 애는 때 빠이 아침에. 티켓 ям 땅에 에로플레인 티켓
에어플레인 티켓 ꯌꯥꯝ ꯇꯥꯡꯉꯦꯕ. ꯑꯩꯅꯦ 응. ꯉꯁꯤꯅꯦ ꯊꯤ ꯐꯥꯏꯔꯨꯏꯑꯕ 응. ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯥꯠꯀꯦ ꯇꯧꯕ ꯋꯥꯅꯤꯗ ꯑꯩꯉꯣꯟ다 그나 그나는. ꯑꯗꯨꯗ 시 탁살로ꯈꯪꯗꯦ. 디바이독시세. ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯥꯎꯔꯛꯏꯗꯣ 어시 탁절로 파이로 시 질러. 탁살로 디바이독시. ꯍꯣꯏꯅꯦ ꯆꯠꯂꯣ ꯋꯥꯏ ꯄꯨꯛꯀ ꯄꯤꯛꯊꯜꯂꯦ 네. 게임기는 또 이런. ꯌꯥꯔꯦ ꯇꯣ ꯑꯩ ꯇꯨꯝꯃꯒꯦ ꯇꯨꯝꯃꯒꯦ. ꯑꯥꯏ ꯃꯥꯏ ꯕꯦꯝꯃ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗꯧꯔꯦ ꯑꯩ ꯃꯣꯏ ꯃꯌꯥꯝ ꯍꯥꯟꯅꯅꯤ. ꯆꯪꯅ 어. ꯍꯥꯠꯂꯦ 이게 ꯍꯥꯠꯂꯣꯏ ꯃꯣꯏ ꯍꯥꯏꯕ 어. ꯍꯥꯠꯂꯣꯏ 아. ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯑꯁꯤꯔ? ꯇꯨꯝꯃꯁꯤꯔ ꯑꯩꯕꯨꯗꯤ ꯃꯣꯏ ꯍꯥꯠꯂꯣ ꯍꯥꯏꯗꯣ 이마디 할로 하이데다. 하기 그저렇게 안내리시대. 어티바니 아, 어티바니 신우달로 여자 부인 또 부인. 망아 정야 야야 나야 그래 마. 야라 찍거든 하이도 하나씩. 얼마 넘버 2 떠오닝이 비디오 좀 하다 업 덕설하게. 하거든 티바니가 봐봐. 파링이 사이 파이래 아무거 잘. 약간 너가 놀래 탕절로. 내 먹으면 먹으면 잖아. 곰 좀. 야.